Hello mayam. Channel asibu nuksibiduna subscribe tawiriba subscriber singbu ahanba maktada ikoknuna khurumjari. Ngasidi ChaYol gi oiba Rashifal haibadi hapta gi oiba Rashifal mayamda pathoksarakki. January gi tang 12 dagina January gi tang 19 phawbagi 2026 ki ChaYol gi oiba Rashifal aduni. Ahanbagi Rashi asina Mes Rasi Tang 12 dagina 35 phawbadi sel lan mayeng taba pukning pothafam khangdaba mi tinabada mot chanaroi nupi angangda sel thum chatlu haiba lei rajniti gi lamda leiba singdadi thajaba mangani tang 13 dagina 19 phawbadi kanajaba mahi kharadi phangani laisa pakhang singi oinadi khaludaba kanajaba phangbalei ngakthok sanaba thoiding amuba amadi seng mathangi rashi asina brisha rasi ChaYol asi rajniti gi lamda leiba singdi matam kuinedagi ningjarakpa asa thungjabagi thajaba thengnaragani angam mathongna sangani uwagi karbar tawbu singdi senjau phangba aru ahen laitingi potlam lepsin bapiri nakshatra mangadi pangdi laisa pakhang singi oinadi pukning khangbiba lei ngakthok sanaba hairam ahum leiram ahum mathangi rashi asina mithun rasi tang 12 dagina 13 phawbadi thabak tawbada kanafam khangdaba ahal lamangi ana yekta sel chatkadauri anauba thabak paiba selep mangba lei rajniti gi lamda leiba singdi ningluba thajaba aremba taba piri angambaga mot chanaroi sanga gi thabak tawba singdi sendong lei chatnaba mafam yamgani haksang khwangda ana yek piri tang 13 tagi ukal phai laisa pakhang singi oinadi aningba thajaba wana phangba lei ngakthok jaba sangom anauba amadi gi mathangi rashi asina karkat rasi ChaYol asi isagi sinphamda chauna kanaba angambagi mating phangani ayet apan leitaba laibak phagatchaba piri mahiroi gidi oja guru na sakhang bibalei anauba wakhal losing hengatkani lamtu koiba phangba lei nakshatra tareti kanaba watkani mit nungaitaba apom atam khara loinagani laisa pakhang mot chanaroi ukaldi phai ngakthokjaba tharo higok ahum cheng machang mathangi rashi asina sing rasi ChaYol asi thabak tawbada mahili yeknaba saukhatpa pot se sana lupa gari mangu haibalei sagai natagi mari phate lauri yunphamda muknaba piri maram sadana sel chatlu haiba hairi angambagi thaujal phangba wagani laisa pakhang pukning khangbi balei ngakthok jaba thoiding amuba lei angangba ahum mathangi rashi asina kaina rasi tang 12 dagina 15 phawbudi thabak landa saukhatpa mingset phanggadori angambana sangani phamthol ama phangba miyamgi mari phagatpa piri thau haigi thabak tawba singdi chenjau kharadi paiba lei anauba thabak pai aphabani haksang khwangda pangde laisa pakhang gi oinadi pukning phathaba aphabani ngakthok sanaba sagom anauba lei angauba ahum mathangi rashi asina tulla rasi tang 12 dagina 13 phawbadi tawjariba sinphamda mina khut thinjalakadauri mamaida ningbadi thungani thajadana angambagi thaujal phangani tungi phibam semjaba ngamba piri lamtu chatkadauri haksang khara sonthaba lei mahi marongi thabak tawbasing tungi phibam semjaba ngamba lei laisa pakhang singi oinadi lana thajanaba leiri ngakthok sanaba gi amadi hairam ahum mathangi rashi asina brishak rasi ChaYol asi kala vidya gi thabak tawbasingdi kanajaba sana lupa garina singba laisinba mina ikai khomnabiba lamtu chatpa piri
ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯗꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯐꯔꯤ, ꯂꯝ ꯁꯝꯄꯇꯤ ꯆꯥꯎꯈꯠꯄ ꯄꯤꯔꯤ, ꯃꯤꯅ ꯊꯥꯒꯠꯅꯒꯅꯤ, ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏꯕ ꯐꯪꯕ ꯂꯩ, ꯍꯛꯆꯥꯡꯗꯤ ꯆꯥꯕ ꯇꯨꯝꯕꯗ ꯈꯔ ꯂꯣꯏꯅꯒꯅꯤ, ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯂꯟ ꯊꯨꯝ ꯆꯥꯎꯈꯠꯄ ꯂꯩ, ꯉꯥꯛꯊꯣꯛꯆꯅꯕ ꯊꯣꯏꯗꯤꯡ ꯑꯃꯨꯕ ꯑꯃꯗꯤ ꯘꯤ꯫ ꯃꯊꯪꯒꯤ ꯔꯥశꯤ ꯑꯁꯤꯅ ꯃꯀꯔ ꯔꯥశꯤ, ꯇꯥꯡ 12ꯗꯒꯤꯅ 18 ꯐꯥꯎꯕꯗꯤ ꯐꯤꯔꯣꯜꯒꯤ ꯀꯔꯕꯥꯔꯗ ꯂꯩꯕꯁꯤꯡꯗꯤ ꯁꯦꯟꯖꯥꯎ ꯐꯪꯕ, ꯂꯟ ꯊꯨꯝ ꯆꯥꯎꯈꯠꯄ ꯂꯩ, ꯃꯔꯨꯞ ꯃꯄꯥꯡ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄ, ꯏꯆꯥ ꯏꯁꯨꯒꯤ ꯃꯐꯝ ꯐꯒꯠꯄ, ꯃꯤꯆꯪ ꯐꯪꯕ ꯄꯤꯔꯤ꯫ ꯑꯆꯥ ꯑꯊꯛꯀꯤ ꯁꯤꯟꯐꯝꯗ ꯂꯩꯕꯁꯤꯡꯗꯤ ꯃꯄꯨꯡ ꯐꯥꯅ ꯁꯦꯟꯊꯣꯛ ꯂꯩꯒꯅꯤ, ꯍꯛꯆꯥꯡꯗꯤ ꯃꯕꯨꯛ ꯃꯔꯤꯜ ꯃꯌꯥ ꯇꯥꯎꯕ ꯄꯤꯔꯤ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯔꯨꯞ ꯃꯄꯥꯡꯅ ꯅꯨꯡꯁꯤꯕꯤꯕ ꯂꯩ, ꯉꯥꯛꯊꯣꯛꯆꯅꯕ ꯂꯩꯔꯝ 3 ꯆꯦꯡ ꯃꯆꯪ꯫ ꯃꯊꯪꯒꯤ ꯔꯥశꯤ ꯑꯁꯤꯅ ꯙꯅꯨ ꯔꯥశꯤ, ꯆꯌꯣꯜ ꯑꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯇꯧꯖꯕ ꯁꯤꯟꯐꯝꯗ ꯀꯥꯟꯅꯕ, ꯂꯟ ꯊꯨꯝ ꯐꯒꯠꯄ, ꯀꯣꯔꯠ ꯀꯦꯁ ꯃꯥꯏ ꯄꯥꯛꯄ, ꯐꯝꯊꯣꯜ ꯐꯪꯕꯒꯤ ꯇꯟꯖꯥ ꯊꯦꯡꯅꯕ ꯂꯩ, ꯏꯁꯥꯒꯤ ꯇꯨꯡꯒꯤ ꯐꯤꯔꯦꯞ ꯁꯦꯝꯖꯕ ꯉꯝꯕ ꯄꯤꯔꯤ, ꯇꯥꯡ 16 ꯑꯃꯁꯨꯡ 18ꯀꯤ ꯀꯣꯛ ꯁꯥꯕ, ꯋꯥꯏ ꯆꯤꯟꯕ ꯊꯕꯛ ꯊꯦꯡꯅꯒꯗꯧꯔꯤ, ꯍꯩ ꯁꯤꯡꯖꯔꯕꯗꯤ ꯑꯔꯨꯕ ꯑꯣꯏꯔꯣ ꯑꯔꯥꯏꯕ ꯑꯣꯏꯔꯣ ꯉꯝꯕ ꯑꯣꯏꯒꯅꯤ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯕ ꯃꯇꯝ ꯂꯥꯛꯂꯤ, ꯉꯥꯛꯊꯣꯛꯆꯅꯕ ꯂꯩ ꯑꯉꯧꯕ ꯆꯦꯡ ꯃꯆꯪ꯫ ꯃꯊꯪꯒꯤ ꯔꯥశꯤ ꯑꯁꯤꯅ ꯀꯨꯝꯚ ꯔꯥశꯤ, ꯆꯌꯣꯜ ꯑꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯟ ꯁꯝꯄꯇꯤ ꯆꯥꯎꯈꯠꯂꯨ ꯍꯥꯏꯕ ꯂꯩ, ꯃꯇꯝ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯥꯛꯄ ꯊꯕꯛ, ꯀꯦꯔꯤꯌꯔ ꯂꯣꯏꯁꯤꯟꯕ, ꯃꯤꯠ ꯃꯥꯏ ꯄꯥꯡꯕ ꯋꯥꯈꯜ ꯊꯣꯛꯄ ꯄꯤꯔꯤ, ꯁꯅꯥ ꯂꯨꯄꯥꯒꯤ ꯊꯕꯛ ꯇꯧꯕꯁꯤꯡꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯕ, ꯂꯟ ꯁꯦꯜ ꯆꯪꯕ ꯂꯩ, ꯏꯁꯨ ꯏꯆꯥ ꯐꯪꯕ ꯄꯤꯔꯤ, ꯅꯛꯁꯇ꯭ꯔ 16ꯇꯤ ꯄꯥꯡꯗꯦ, ꯂꯩꯁꯥ ꯄꯥꯈꯪ ꯄꯨꯛꯅꯤꯡ ꯈꯪꯅꯔꯒꯅꯤ, ꯉꯥꯛꯊꯣꯛꯆꯕ ꯊꯣꯏꯗꯤꯡ ꯑꯃꯨꯕ ꯘꯤ꯫ ꯃꯊꯪꯒꯤ ꯑꯔꯣꯏꯕ ꯔꯥశꯤ ꯑꯁꯤꯅ ꯃꯤꯅ ꯔꯥశꯤ, ꯇꯥꯡ 12ꯗꯒꯤꯅ 15 ꯐꯥꯎꯕꯗꯤ ꯆꯦꯛ ꯅꯨꯡ ꯌꯣꯠꯀꯤ ꯀꯔꯕꯥꯔ ꯇꯧꯕꯁꯤꯡꯗꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯐꯒꯠꯄ, ꯂꯧꯁꯤꯡ ꯁꯅꯥ ꯂꯨꯄꯥ ꯑꯔꯨ ꯑꯍꯦꯟꯒꯤ ꯂꯩꯇꯦꯡꯒꯤ ꯄꯣꯠ ꯆꯩ ꯂꯩꯁꯤꯟꯕ ꯄꯤꯔꯤ, ꯇꯥꯡ 16ꯗꯒꯤꯅ 19 ꯐꯥꯎꯕꯗꯤ ꯃꯍꯩ ꯈꯔ ꯂꯤꯛꯏ, ꯄꯨꯛꯅꯤꯡ ꯂꯥꯡꯕ, ꯃꯤ ꯇꯤꯟꯅꯗꯅ ꯃꯣꯠ ꯆꯥꯅꯔꯣꯏ, ꯍꯛꯆꯥꯡ ꯇꯥꯡ ꯇꯥꯡꯗ ꯆꯤꯛꯄ, ꯁꯥꯕ ꯑꯋꯥꯕ ꯂꯣꯏꯅꯕ ꯄꯤꯔꯤ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯑꯔꯨ ꯑꯍꯦꯟꯒꯤ ꯂꯩꯇꯦꯡꯒꯤ ꯄꯣꯠꯂꯝ ꯐꯪꯕ ꯂꯩ, ꯉꯥꯛꯊꯣꯛꯆꯕ ꯆꯦꯡ ꯃꯆꯪ ꯂꯩꯔꯝ 3꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯅꯝꯕꯤꯔꯝꯕ ꯀꯥꯎꯕꯤꯒꯅꯨ꯫